Akaswani Imphal Ningthoukhongjam Suni na pau pazare ahanbada maroiba pau Manipurda numit mangani chatharakpa yausang kumai ngasi lusilagani Uparashtrapati CP Radhakrishnan na ngasi Mizoram University gi kunsuba convocation thoramda saruk yagani Pradhan Mantri Narendra Modi na hayeng Nai Delhi da lupa koti lising kuntrahom doi chamnga gi sakut thorangi project kara urep uyung tamgani kharagina sangagani amasung Commerce amasung Industries Mantri Piyush Goyal na hairi Bharat asi ngaksel amasung space ki lamda khumang yang na changsilakli Manipurda numit mangani chatharakpa yausang kumai ngasi lusilagani numit mangani chatharakpa yausang kumai asida lekai singda sana khonabagi thauram singna mapungoina pangthoknari numidangi matamda thabal chongmana kumai asigi mapungoiba saktam oire Tarani Thoi Suba Manipur Bidhan Sabha gi Taret Suba Mipam Lagliba Ningthoukaba Numitagi Hauragani Mipam asi Tha asigi Tara Taret Phawu Chathagani Manipur Bidhan Sabha gi Secretariat gi Thadorokpa Provisional Calendar gi Mipam asida Punna Shitting Taret Laigani Hairi Mipam asigi Ahuba Numitta Obituary Reference Business Advisory Committee Report Puthokpa Senba Sahi Lisingani Kunma Kuntaru ki Supplementary Demand for Grants Lisingani Kuntaru Kuntaret ki Budget Puthokani Numidasida Rajapal ne pikiba bhasan su khanadinagani thasigi taramathoi tara taret phawba tongan bibag singi voting on demands for grants sabada khanaduna pass tawnaba honagani National Highway kuntra taret Imphal jiribam lambida malpuba gari humputra nithoi ngasi ayuk jiribam dagi Imphal tamna changlakre aigogi jiribam paumi ngathem biswajit na hai gari sing adugi manungda LPG puba gari taramathoi Petrol kunmari, diesel kulmari, bilati mati taruk amasung atai polam sing puba gari sing yauri. Justice Committee on Anglo-Manipuri War lising machanipan marputra mathoi Martyrs and Freedom Fighters of Kangleipak Manipur gi Nipan Super Foundation Day thauram ngasi Imphal gi Manipur Press Club ta pangthokli thauram asida tongan malu chingba kaya saruk yari. Pradhan Mantri Bharatiya Jan Aushadhi Pariyojana Jan Aushadhi Divas Thauram Manipur su hauzik Imphal gi Classic Granted da pangthokli thasigi amadigi satharakwa palan thauram asiga mari lenyana ngasi tongan ba Jan Aushadhi Kendra mangada mana matum pidun ikai kumna bu utkani Malem gi nupi gi numit ka mari lenyana Asmita Khelu India na sinduna ngasi Chandel jila gi District Sports Complex ta thauram ma pangthokre Mera Yuba Bharat Chandel Khelu India Chandel amasung District Sports Association Chandel na Asmita Khelo India ga punna kusam naduna pangthokkiba ngasigi thauram aduda All Manipur Football Association Amphagi President Saruk Yaki ngasigi thauram aduda nupi gi friendly volleyball match ama sanaki amasung meter chani gi lamjel amasu pangthokki hairi thauram aduda Saruk Yaki ba sanaroi singsu Asmita Khelo India gi portal da register tawki Uparashtrapati CP Radhakrishnan ngarang aijol da thungkre Uparashtrapati na ngasi Mizoram University ki kun suba convocation thoramda saruk yagani mangna ngarang rajya asida hek thunglabaga Rajyapal BK Singh amasung Higher and Technical Education ki Mantri Dr. Vanlan Thalana na airport ta taramna oki Lok Bhavan dasu Mantri kayana Uparashtrapati pu harau tayamna oki mafam aduna nat ke bajago isai ki thoram singsu pangthokki Tripura gi bajen mipam thasi ki tarahumdoi digi hauragani hairi mipam asida punna sitting mapan legani Mifam asi thasi ki kunmanga da luishin gani Rajyapal gi pasan ga loina na mifam asi hawdokani thasi ki taratarukta selthum mantri Prasnajit Singharoina lisingani kuntaru kuntaret ki budget house to puthokani Tripura University ki Health Sciences Bill Technical University Bill amasung Women's University ki Bill house ta puthokani Tripura gi Tribal Affairs Mantri Vikas Dev Burma na hairi PM Bishwakarma scheme gi makada tongan mamioi kaya da thabak phangana ba kudong chaba kaya phangankre Dhalai jila gi ambassador pangthokpa Bharat Sarkar gi micro small and medium enterprises mantralyo gi mideng makada sinba nomagi ba miyam punna sakot thorangi scheme singi matang khangminna bagi thauramda saruk yaraduna mantri na hai artisan sing da project asi kanaba sing phangnaba akupa warol sing su khangankre apipo entrepreneur amasung artisan kaya na thauramadu saruk yake Tabiriba Pawasi Akaswani Imphal dagini. Pradhan Mantri Narendra Modi na hayeng Nai Delhi da lupa koti lising kuntrahom doi chamnga gi sakot thorangi project khara urep uyung tamgani kharagi na sangagani
Sri Modi na lupa ko tilising tara ni panchahum lom changadaba Delhi Metro Project khara urep uyung tamgani khara na sangagani. Maang na Delhi Metro da anoba corridor anisu sangagani hairi. Kilometer 32 hena sangba Majlis Park, Mospur Babarpur, Pink Line Corridor amasung kilometer 8 hena sangba Dipali Chowk, Majlis Park, Magenta Line Corridor yauri. Pradhan Mantri ne kilometer 33 hena sangba Delhi Metro gi Phase 5E gi makhada leba corridor ahum amasu sananaba urep uyung tamgani. Pradhanmantri Narendra Modi na Jan Aushadhi Divas na lakpada lebak asigi miyamda yaipa paujel pirakli. Social media da thagatpa warol amada Sri Modi na hai. Pradhanmantri Bharatiya Jan Aushadhi Pariyojana gi kanaba phanglaba miyoisingda numit asida lakpada nungaiba phongtokli. Jan Aushadhi Kendra singna lebak asigi imung kayamarumda haksel gi lamda kanaba phangale. Sarkar asna mipum khudingmakta chap manaba midyeng thamduna ahongba mamalda hidak langthak sing phangale. Commerce amasung Industries Mantri Piyush Goyal na hairi Bharat asi ngaksel amasung space kilamda khumang yang na sangsilakli mantri na hai phibam asi leibakasta huzik MSME singda chauna uhong balakpadagini masina global supply chain da Bharat ki innovation sing asi mapung phana uthokli. Sri Goyal na Nai Delhi da National Defence College ki 63 suba cohort ta saruk yaraduna hai Pradhanmantri Narendra Modi gi mantra Speed skill amasung scale asina defense ki lamda lebak asibu mai pakpagi lambida amasung maromdom lepchaba ngamda bhotnabada achoba thaudang lauri. Rashtrapati Draupadi Murmu nomagi khongsat ngasi Nongchup Bengal gi Darjeeling da chalagani. Khongsat asta Rashtrapati na International Santal Council na sinba 8 suba International Santal Conference haudokani. Rashtrapati Draupadi Murmu na hayeng Nai Delhi gi Menesco Center da jati thakyoiba malemgi nupi gi Thaurum Wangangani, Women's and Child Development Mantraloy na sinba Thaurum asida Women amasung Child Development Mantri Annapurna Devi amasung Rajya Mantri Sabitri Thakur saruk yagani Mantraloy na hai. Thaurum asida tongan ba Mantraloy sama yangkai henbagi bibak singdagi nupi lising ama hena saruk yaraba yai. Oil Marketing Company sing na Bharat ki Metropolitan Sahar singda subsidize tawdaba domestic LPG gas cylinder singi mama lupa humpu hengat kre. Indian Oil Corporation Limited IOC gi matung ina Delhi da kilogram 13.2 lumba gas cylinder gi mamal hana lupa chanipan yangkai humdo oiramba du lupa 113 da hengat kre. Mumbai dana cylinder amada lupa 113 ga paisa yangkai, Kolkata dana lupa 158 amasung Chennai dana lupa 119 ga paisa yangkai oire hairi. Pawasigi matung ina commercial LPG gas cylinder sing dasu lupa 135 hengat le hairi anawba mamal sing asi ngasidagi sanaba haure. Narcotic Control Bureau NCB na Nepal Bharat amasung Sri Lanka da darki chauna lalol itik tawba kangbu ama thugai kre. Chennai gi NCB Zonal Unit na Hyderabad Zonal Unit ga kusamna duna 80 kilogram 38 amasung charas kilogram ani fagat le hairi. NCB gi pauna hai ain gi wangbada nisagi polam sing asi putok pushin tawbada sajinaba hi amazu phagatle masigi matakta Sri Lanka gi refugee ama yauna miyoi manga thaudok asigi matangda pharaba miyoi sing adu wahang pahong chathabada saras amasung hasis asi Nepal gi Kathmandu dagi Bharat Nepal lona bangam khaida Sanauli dagi Bharat tamna pusilakpani. Makoina hasis kilogram 49 lom samudra gi lambida Sri Lanka gi Tutkudida yon khre hairi. Nongchup Asia da ungkhanabagi thaudok-sing thorokpa asiga ngasiga thana numit 9 shure masina America, Israel amasung Iran lebak ahumgi marakta nongthaktagi landaba drone amadi Navy na attack tawbagi thabak sathari. Iran gi Rashtrapati na hai lebak kharana ungkhanabagi thaudok thokliba asi athuba matamda loisinaba honari mangna hai Iran na hingsa gi thabak sing pamde santi oine hingmanaba pami. Maragasida Israel gi air strike ta Iran amasung Lebanon da chauna amanga ta thokre. Israel gi military gi pauna hai Iran da air strike 2,500 hena tawkre. Iran na hai madugi pakhomda Israel da misal kaya kapsinkre. Aroibada maroiba pau amok Manipur numit mangani chatharakpa yausang kumai ngasi loisilagani. Uparashtrapati CP Radhakrishnan na ngasi Mizoram University gi kunsuba convocation thorom da saruk yagani. Pradhan Mantri Narendra Modi na hayeng Nai Delhi da lupa koti 1,900 gi sakwa thawrangi project khara urep uyung tamgani kharagina sangagani amasung Commerce amasung Industries Mantri Piyush Goyal na hairi Bharat asi ngaksel amasung space ki lamda khumang yang na sangsilakli pauloi jare.